loina wahale ima ipa isinau loina kainare yung kai lejadre aduna la phase ngam mathau jinga thamoi sengruna biragi sujero sanbiraga mutang di sai sai yum da sangba ngam hanji do mutang oi bi yu haine le phase ngam mathau jinga in haijeri sidi chino mem ima ke thelda sa zonba inau tombina meange famda singdorokpa haigadra meange famda thamako afam ai video oina pujare ngarang se inau tombi ai manakta lai phone tawraga iche da ai video amtang hapjage meange famda video sima happy waina adeidi aina video se ngarang namaga thaga charapani inau tombi meam su hujiti loina khamani ima ke thelda sa zonba pungjei do leramba inau ni laibak thiba thodok amadagi mase accident oibadagi pungjei ba ngamdabadagi huzik yam awa fibamda sa yonduna leiri ko ado mana sa yonbada magi chagi puraiba akoi flax to ado pubada makhutse samai thak thak ni iyaba adu waidoi loina haijarake ahambada inau tumbigi wari se taraga mana hairiba se kainoi myamda mo haijarake ba ko aduga mana hairimi iche idi waso yamna ngangba haite do iche namta semdokpi waina ado ai inau tumbina ngarang aigi manakta la amaga hairamba video wafam singdoi thamjerake ko aigi video jengbiragadi mayamda in hajariba aigi mateng ji pangbiba tagadi likenta salaga sese ga mateng pangjaba je singamamba tarigadi ai popagi ima ipana popibagi ai mahi yanjare ai punsigi oina ai miyoi bon popgi mahi yale aduna yaragadi mateng je pangbiraga sese ga likenta salaga mateng pangjaba je sing aina ningi je thunghanbiyu haina mayamde koknon hajari relief camp da yamna mateng pangningi inau tombina hairibani adubu aigi pangal leite iche aduna ngasi video simatang sembiu aigi mingda mateng khaje sitang pangbiu aduga ai relief camp da chalaga mateng khaje tang pangjage andro parking da ima amana relief camp dagi lanjena laga hawai apopa zolaga leiri ima aduga kapminare asugumba awana tariba mayam sida aisu khaje tang mateng pangba chaningi langi oina di lanpham da chatpa ngamde aigi oiriba phibam sina aigi oiriba phibam sina ai mateng lanpham changba ngamde amadi aigi leiba phibam sina ai senchu yamna thoktabanina sian gi oinasu mateng pangba ngamde adubu aigi video sida mateng pangbirakpa pukchen chabu singna nuksi biduna mateng khajitang pangbiu aisu relief camp da chalaga ichega loinena mateng khajitang pangba chachage pokposigi mahi yan baido oijerege mayamgi toimal khang punsi chupasima kaujero hena inau tombina ngarang hairakpadigi aina asi video se amuk pukhacharakpani mayamnasu inauna khanjariba ningjariba ja khajitang thungan minasi aduna hariba number sai pijabani number sida mateng khajitang pangbiu aisu hauji manipur da leiribani na inau tombina khaliba wakhanse aisu thungan jage na khanjai aduna mayamgi mateng natana kraisu ngamde mayam apunboina mateng pangbiu hai wafamse simakak haijage inau tombina khanjariba se ekhoi khajitang thungan minasi inau nauji haise ko inau di huji asugo fiam do oiso landa awana taraba dai pikliba angang kaya amana mapa ko phangdana leibado adu mayamna mateng pangbiraga magi thamoi se aduna hena pengani haibane bako ado hojik mak inaugi thamoi se ekoina thaga tabsu ngamde adu rusu inauna ni ibase ase ekoi phanjaningi ko pokchel jawi kana gumba aigi video se uiba taragadi mateng pangbiu ai asi haigadabni natra mani to ta phatki lang ji da toy mayam je ida mateng pangbiu sine ado ai makata na video se yum joro phadana semake asigi video sidi ko mayam punamo ko khuramjari mayam inau tombi dagi wafang khara taminasi hai mayam punamo ko ngona khuramjari segi video je yeng biba mipung khremakta aina thamoseng haijari aingonda mateng mayamna pangbiraki haibada aina mateng pamjade haibado aina mateng pamjadaba nate aina pamjabadi handaki lanjida tola tarba yum ke thaduk sagraba mayam kapne lenma mayam lei aidi kong ke dokjaraga ju nomagi subang ngam khar hona jaraga lei adubu ai adu hangna pangba ngambagi mateng mayamda mateng am tongning adubu mateng dudi aingonda di lejadre aduna aina pamjabadi chesegi video jak yang bibam bikuti mangna aibu nuksibiragadi angamba kaka mateng tobirakpodo adu chesega aiga amung salaga relief camp jida leiriba warba mama hawai numa yolaga andro parking da apupa yolaga yang wana kapa wai sarakpa apiendaba handaki lansda amna thamoi sokpa yum ikai loi gere yum laira boroga ina khumur aigi yum haribri nuhung yugera nukha sagera siguma kappa mam pawdar ko mayam lei adegi ai ngasi mak lakhoda ji isalama
ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤꯅꯤ ꯍꯥꯏ ꯃꯥ ꯈꯥꯡꯕꯣꯛꯇ ꯃꯃꯥꯏ ꯃꯄꯥꯝꯗ ꯂꯩ ꯍꯥꯏ ꯑꯩꯒꯤ ꯕꯦꯒꯁꯦ ꯃꯥꯅ ꯌꯥꯜꯂꯒ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯏ ꯃꯥꯗꯨ ꯋꯥꯔꯤ ꯁꯥꯔꯝꯃꯤ ꯀꯞꯄꯒ ꯃꯌꯥꯝ ꯑꯃ ꯁꯤꯒꯨꯝꯕꯁꯤꯅ ꯊꯃꯣꯏꯁꯤꯗ ꯅꯨꯡꯉꯥꯏꯖꯗꯕ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯩ ꯀꯔꯤꯝꯇ ꯑꯩꯉꯣꯟꯗ ꯑꯗꯨꯒꯤ ꯁꯛꯇꯤ ꯂꯩꯇꯕ ꯑꯗꯨꯅ ꯆꯦꯆꯦꯒꯤ ꯚꯤꯗꯤꯑꯣꯁꯦ ꯉꯁꯤꯃꯛ ꯌꯦꯡꯕꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯃꯌꯥꯝ ꯑꯉꯝꯕ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯔꯧ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯄꯥꯡꯉꯤꯕ ꯃꯇꯦꯡꯁꯦ ꯁꯤꯅ ꯑꯃꯨꯛ ꯆꯦꯆꯦꯒ ꯑꯩꯒ ꯆꯠꯂꯒ ꯂꯤꯂꯤ ꯀꯦꯝꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯁꯤꯗꯅꯦ ꯊꯨꯝ ꯄꯦꯀꯦꯠ ꯑꯃꯇ ꯑꯣꯏꯔꯒꯁꯨ ꯑꯁꯥꯊꯥꯎ ꯕꯇꯟ ꯃꯆꯥ ꯑꯃꯇ ꯑꯣꯏꯔꯒꯁꯨ ꯄꯥꯡꯖꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯁꯨꯃꯥꯏꯅ ꯃꯌꯥꯝꯅ ꯑꯩꯉꯣꯟꯗ ꯄꯤꯔꯛꯄ ꯃꯇꯦꯡꯗꯨꯅ ꯑꯩ ꯄꯣꯛꯄꯒꯤ ꯃꯍꯩ ꯌꯥꯜꯂꯦ ꯈꯟꯖꯒꯦ ꯃꯌꯥꯝꯕꯨ ꯄꯨꯟꯁꯤꯒꯤ ꯀꯥꯎꯖꯔꯣꯏ ꯏꯁꯣꯔꯅ ꯊꯧꯖꯥꯟꯕꯤꯕꯁꯨ ꯑꯣꯏꯖꯁꯅꯨ ꯄꯤꯅꯕꯤꯕ ꯑꯣꯏꯖꯅꯨ ꯃꯌꯥꯝꯅ ꯄꯥꯡꯕꯤꯕ ꯃꯇꯦꯡꯗꯣ ꯑꯗꯨ ꯑꯩꯉꯣꯟꯗ ꯄꯥꯡꯖꯕꯅꯦ ꯈꯜꯂꯒ ꯑꯩ ꯆꯦꯆꯦꯒ ꯆꯠꯂꯒ ꯃꯁꯤꯃꯇꯪꯗꯤ ꯃꯌꯥꯝꯅ ꯄꯥꯡꯕꯤꯔꯒ ꯑꯩꯅ ꯅꯤꯡꯖꯔꯤꯕꯁꯦ ꯁꯤꯃꯇꯪꯗꯤ ꯊꯨꯡꯍꯟꯕꯤꯌꯨ ꯍꯥꯏꯅ ꯃꯌꯥꯝꯗꯤ ꯈꯨꯝꯅꯅ ꯈꯣꯏꯔꯝꯖꯔꯤ ꯏꯆꯤꯟꯅꯥꯎ ꯃꯌꯥꯝ ꯏꯅꯥꯎꯅ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯄ ꯋꯥ ꯑꯃ ꯍꯥꯏꯀꯣ ꯆꯤꯆꯦ ꯑꯩ ꯔꯤꯂꯤꯐ ꯀꯦꯝꯗ ꯃꯇꯦꯡ ꯄꯥꯡꯅꯤꯡꯉꯤ ꯑꯗꯣ ꯑꯩꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯅ ꯑꯩ ꯔꯤꯂꯤꯐ ꯀꯦꯝꯗ ꯆꯠꯂꯒ ꯑꯋꯥ ꯑꯅꯥ ꯇꯥꯔꯤꯕ ꯍꯋꯥꯏ ꯑꯄꯣꯞꯄ ꯌꯣꯜꯂꯒ ꯏꯃꯥꯅ ꯑꯟꯗꯣꯔ ꯄꯥꯔꯀꯤꯡꯗ ꯂꯩꯍꯧꯔꯤ ꯂꯥꯟꯖꯦꯟ ꯑꯟꯗꯣꯔ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯑꯗꯩꯗꯤ ꯏꯆꯟ ꯀꯌా ꯑꯃ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ ꯌꯨꯝ ꯀꯩ ꯃꯩ ꯆꯥꯛꯑꯒ ꯂꯥꯟꯖꯦꯟꯅ ꯂꯩꯕ ꯃꯌꯥꯝꯗꯨꯒ ꯑꯩ ꯃꯇꯦꯡ ꯄꯥꯡꯅꯤꯡꯉꯤ ꯆꯤꯆꯦ ꯃꯥꯅ ꯍꯥꯏꯀꯣ ꯑꯗꯨꯕꯨ ꯑꯩ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯗꯦ ꯑꯩ ꯀꯃꯥꯏꯅ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯔꯤꯂꯤꯐ ꯀꯦꯝꯗ ꯍꯪꯉꯤ ꯑꯗꯨꯒ ꯍꯥꯏ ꯆꯤꯆꯦ ꯑꯩꯅ ꯃꯇꯦꯡ ꯄꯥꯝꯗꯦ ꯍꯥꯏꯔꯤꯕꯗꯣ ꯑꯩꯉꯣꯟꯗ ꯃꯇꯦꯡ ꯇꯧꯕꯤꯔꯛꯀꯅꯨ ꯍꯥꯏꯔꯤꯕꯗꯣ ꯃꯌꯥꯝꯗꯣ ꯃꯇꯦꯡ ꯇꯧꯕꯤꯌꯨ ꯍꯥꯏꯖꯕꯅꯤ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯆꯤꯆꯦꯒꯤ ꯆꯦꯅꯦꯜꯗ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄ ꯇꯥꯔꯒꯗꯤ ꯆꯤꯆꯦꯒ ꯑꯩꯒ ꯆꯠꯂꯒ ꯔꯤꯂꯤꯐ ꯀꯦꯝꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯗ ꯍꯤꯟꯖꯥꯡ ꯆꯔꯥ ꯈꯛꯇꯪ ꯑꯣꯏꯔꯁꯨ ꯃꯇꯦꯡ ꯈꯖꯤꯛꯇꯪ ꯑꯣꯏꯔꯁꯨ ꯄꯥꯡꯕ ꯆꯠꯅꯤꯡꯉꯤ ꯆꯤꯆꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯔꯦ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯅꯪꯒꯤ ꯚꯤꯗꯤꯑꯣꯗꯨꯒ ꯃꯤ ꯂꯤꯁꯤꯡ ꯀꯌꯥꯅ ꯌꯦꯡꯈꯤ ꯑꯗꯨꯒ ꯃꯌꯥꯝꯗꯨꯒ ꯍꯥꯏꯖꯧ ꯃꯌꯥꯝꯗꯨꯅ ꯁꯨꯝ ꯁꯣꯏꯗꯅ ꯏꯅꯥꯎꯅ ꯈꯟꯖꯔꯤꯕꯗꯣ ꯑꯗꯨ ꯁꯣꯏꯗꯅ ꯊꯨꯡꯒꯅꯤꯅ ꯍꯥꯏꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯆꯤꯆꯦ ꯑꯩꯅ ꯄꯣꯛꯄꯁꯤꯒꯤ ꯃꯍꯩ ꯐꯪꯉꯦ ꯑꯩꯉꯣꯟꯗ ꯄꯥꯡꯕꯤꯔꯛꯄ ꯃꯇꯦꯡꯗꯨꯅ ꯑꯩꯅ ꯑꯃꯨꯛ ꯔꯤꯂꯤꯐ ꯀꯦꯝꯗ ꯆꯠꯂꯒ ꯃꯇꯦꯡ ꯄꯥꯡꯅꯤꯡꯉꯤ ꯆꯤꯆꯦꯒ ꯑꯝꯇ ꯔꯤꯂꯤꯐ ꯀꯦꯝꯗ ꯆꯠꯁꯤ ꯃꯇꯦꯡ ꯈꯖꯤꯛꯇꯪ ꯄꯥꯡꯖꯒꯦ ꯑꯗꯨꯕꯨ ꯃꯥꯅ ꯄꯥꯡꯕꯒꯤꯗꯤ ꯁꯛꯇꯤ ꯂꯩꯇꯦ ꯑꯩꯁꯨ ꯐꯤꯕꯝ ꯆꯥꯗꯕꯅꯤꯅ ꯍꯧꯖꯤꯛꯀꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯑꯩꯒꯤꯗꯤ ꯑꯩ ꯅꯣꯡꯃꯒꯤ ꯃꯥ ꯅꯨꯡꯇꯤꯒꯤꯁꯨ ꯂꯥꯛꯇꯦ ꯕꯖꯥꯔꯗ ꯅꯣꯡꯃꯒꯤ ꯋꯥꯕꯅꯤꯅꯀꯣ ꯃꯥꯁꯦ ꯅꯤꯛꯄꯗꯨꯒꯤ ꯃꯔꯝꯗꯨꯁꯨ ꯅꯤꯁꯥ ꯄꯩꯁꯥ ꯆꯥꯔꯒ ꯅꯤꯛꯄ ꯅꯠꯇꯦ ꯑꯦꯛꯁꯤꯗꯦꯟ ꯑꯣꯏꯔꯨꯕꯗꯒꯤ ꯅꯤꯛꯄꯅꯤ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯃꯥꯅ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯂꯤꯔꯦ ꯃꯥꯁꯨ ꯀꯞꯄꯦ ꯃꯥꯁꯦ ꯃꯤꯑꯣꯏꯕ ꯍꯥꯏꯁꯦꯀꯣ ꯍꯛꯆꯥꯡ ꯁꯣꯟꯊꯔꯛꯄ ꯀꯩꯒꯨꯝꯕ ꯑꯣꯏꯔꯤ ꯌꯥꯝ ꯀꯞꯀꯜꯂꯤ ꯊꯃꯣꯏꯁꯦ ꯅꯧꯒꯜꯂꯦꯕ ꯄꯨꯡꯁꯦ ꯅꯤꯄꯥ ꯑꯃꯒꯤ ꯃꯔꯤꯟꯗꯤ ꯈꯥꯈ꯭ꯔ ꯄꯣꯠꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯗꯨꯅ ꯃꯥ ꯊꯃꯣꯏꯁꯦ ꯍꯦꯛꯇ ꯄꯤꯁꯦ ꯍꯦꯛꯇ ꯅꯧꯅ ꯍꯦꯛꯇ ꯇꯥꯏꯌꯦꯕ ꯑꯩꯅ ꯀꯞꯀꯅꯨ ꯍꯥꯏ ꯊꯦꯝꯃꯤꯅꯦꯕ ꯑꯗ ꯃꯥꯅ ꯄꯣꯛꯄꯒꯤ ꯃꯍꯩ ꯌꯥꯜꯂꯅꯤ ꯆꯤꯆꯦ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯔꯤꯂꯤꯐ ꯀꯦꯝꯗ ꯃꯇꯦꯡ ꯈꯖꯤꯛꯇꯪ ꯄꯥꯡꯕ ꯇꯥꯔꯒꯗꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄ ꯑꯗꯨꯅ ꯑꯩ ꯃꯌꯥꯝꯒꯤ ꯋꯥꯐꯝꯁꯦ ꯊꯝꯖꯕꯅꯤꯀꯣ ꯑꯗꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯅ ꯉꯁꯤ ꯍꯥꯏꯖꯒꯗꯕ ꯋꯥꯐꯝꯗꯤꯀꯣ ꯃꯥꯒꯤ ꯊꯃꯣꯏꯁꯦ ꯃꯥꯒꯤ ꯄꯨꯛꯆꯦꯜꯁꯦ ꯊꯥꯒꯠꯇꯕ ꯉꯝꯗꯦ ꯃꯥꯅ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗ ꯑꯩꯗꯤ ꯃꯇꯦꯡ ꯑꯩꯒꯤ ꯑꯣꯏꯅ ꯂꯧꯕꯗꯤ ꯑꯩ ꯍꯧꯖꯤꯛ ꯂꯧꯈꯤꯔꯣꯏ ꯑꯩ ꯄꯥꯡꯒꯟꯅ ꯉꯝꯃꯤꯕꯅꯤꯅ ꯃꯃꯥ ꯕꯕꯥꯗꯤ ꯑꯩ ꯅꯨꯡꯉꯥꯏꯅ ꯊꯝꯒꯅꯤ ꯑꯗꯨꯒ ꯑꯩꯅ ꯉꯝꯃꯤꯈꯩ ꯑꯩ ꯃꯌꯥꯝꯗꯒꯤ ꯃꯇꯦꯡ ꯑꯣꯏꯅꯗꯤ ꯑꯩ ꯂꯧꯖꯔꯣꯏ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯃꯤꯔꯥꯏꯖꯕꯗꯤ ꯅꯠꯆꯗꯦ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯄꯥꯡꯉꯛꯏꯕ ꯃꯇꯦꯡꯗꯨꯅ ꯑꯩ ꯔꯤꯂꯤꯐ ꯀꯦꯝꯗ ꯑꯣꯏꯅ ꯃꯇꯦꯡ ꯄꯥꯡꯅꯤꯡꯉꯤ ꯑꯩꯒꯤ ꯌꯥꯝꯅ ꯃꯃꯥꯡꯉꯩꯗꯒꯤ ꯑꯩꯅ ꯈꯟꯖꯕ ꯑꯁꯤ ꯋꯥꯈꯜꯂꯣꯟꯅꯤ ꯑꯩꯁꯨ ꯃꯇꯦꯡ ꯈꯖꯤꯛꯇꯪ ꯄꯥꯡꯕ ꯆꯠꯆꯒꯦ ꯍꯥꯏꯅ ꯑꯗꯨꯕꯨ ꯑꯩꯒꯤ ꯁꯦꯟ ꯊꯨꯝ ꯂꯩꯇꯕꯒ ꯑꯩꯒꯤ ꯄꯥꯡꯒꯜ ꯂꯩꯇꯕꯒ ꯀꯔꯤꯁꯨ ꯉꯝꯈꯤꯗꯦ ꯉꯁꯤ ꯏꯆꯦ ꯃꯅꯥꯛꯇ ꯂꯥꯛꯑꯒ ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯋꯥꯐꯝꯁꯦ ꯃꯌꯥꯝꯗ ꯈꯖꯤꯛꯇꯪ ꯍꯥꯏꯕꯤꯌꯨ ꯑꯩꯗꯤ ꯋꯥꯁꯨ ꯐꯖꯅ ꯉꯥꯡꯕꯁꯦ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯕꯅꯤꯅ ꯏꯆꯦꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛꯀ ꯂꯥꯛꯑꯒ ꯑꯩ ꯏꯆꯦꯗ ꯋꯥꯐꯝꯁꯦ ꯍꯥꯏꯒꯦ ꯍꯥꯏꯅ ꯂꯥꯛꯄꯅꯤ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯩ ꯋꯥꯔꯤ ꯐꯖꯅ ꯁꯥꯟꯅꯔꯦ ꯁꯥꯟꯅꯕꯒꯤ ꯃꯇꯨꯡꯗ ꯃꯥꯅ ꯍꯥꯏꯔꯦ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯅꯤ ꯏꯆꯦ ꯑꯩꯅ ꯐꯔꯦ ꯑꯗꯨꯗꯤ ꯑꯃꯨꯛꯀ ꯚꯤꯗꯤꯑꯣꯁꯦ ꯍꯥꯞꯀꯠꯂꯁꯤ ꯅꯪꯅ ꯄꯥꯝꯃꯕꯅꯤꯅ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯚꯤꯗꯤꯑꯣꯁꯦ ꯑꯃꯨꯛꯀ ꯍꯥꯞꯀꯠꯂꯛꯄꯅꯤꯀோ ꯑꯗꯣ ꯀꯔꯤꯝꯍꯥꯏꯅ ꯍꯥꯏꯗꯣꯔꯤꯕꯅꯣ ꯑꯩꯁꯨ ꯍꯥꯏꯐꯝꯁꯦ ꯈꯪꯗꯔꯦ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎꯅ ꯈꯟꯖꯔꯤꯕ ꯑꯁꯤꯒꯨꯝꯕ ꯋꯥꯈꯜꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃꯨꯛꯇꯪꯗꯤ ꯏꯅꯥꯎꯁꯤꯅ ꯈꯟꯖꯔꯤꯕꯁꯦ ꯅꯤꯡꯕ ꯊꯨꯡꯍꯟꯁꯤ ꯏꯅꯥꯎꯒꯤ ꯊꯧꯅꯥꯕꯨ ꯏꯅꯥꯎꯒꯤ ꯐꯖꯈ꯭ꯔꯕ ꯋꯥꯈꯜꯂꯣꯟꯁꯤꯕꯨ ꯑꯩꯈꯣꯏꯅ ꯏꯀꯥꯏ ꯈꯨꯝꯅꯃꯤꯟꯅꯁꯤ ꯋꯥꯐꯝꯁꯦ ꯑꯁꯤꯃꯈꯛ ꯍꯥꯏꯖꯒꯦ ꯑꯗꯨꯒ ꯃꯥꯒꯤ ꯑꯣꯏꯅꯗꯤ ꯃꯥꯅ ꯃꯈꯨꯠ ꯊꯛ ꯅꯤꯛꯏꯕꯁꯦ ꯑꯗꯩꯗꯤ ꯃꯥꯅ ꯆꯥ ꯍꯩꯕꯗ ꯃꯈꯨꯠ ꯊꯛ ꯅꯤꯕꯁꯦ ꯑꯁꯤ ꯃꯥ ꯑꯦꯛꯁꯤꯗꯦꯟꯒꯤ ꯃꯇꯨꯡꯗ ꯊꯣꯛꯄꯅꯤ ꯏꯆꯦ ꯑꯩ ꯅꯤꯁꯥ ꯄꯩꯁꯥ ꯀꯔꯤꯝꯇ ꯆꯥꯕ ꯂꯩꯇꯦ ꯑꯩꯒ ꯂꯩꯃꯤꯟꯅꯔꯤꯕ ꯑꯣꯖꯥꯁꯤꯡꯗ ꯍꯪꯕꯤꯌꯨ ꯍꯥꯏꯅꯁꯨ ꯍꯥꯏꯔꯛꯏꯀꯣ ꯑꯗꯣ ꯃꯥ ꯅꯤꯁꯥꯒꯨꯝꯕ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯁꯤꯖꯤꯟꯅꯕ ꯅꯠꯇꯦ ꯃꯥꯅ ꯅꯤꯛꯏꯕꯁꯦ ꯃꯤꯅꯗꯤ ꯅꯤꯁꯥ ꯆꯥꯕ꯭ꯔꯥ ꯍꯥꯏꯅ ꯃꯉꯣꯟꯗ ꯍꯪꯕ ꯈꯣꯠꯄꯁꯨ ꯂꯩ ꯑꯗꯨꯃꯥꯏꯅ ꯍꯥꯏꯀꯣ ꯅꯤꯁꯥ ꯆꯥꯕꯗꯩ ꯅꯤꯛꯄ꯭ꯔꯥ ꯅꯤꯁꯥ ꯄꯩꯁꯥ ꯀꯔꯤꯝ ꯆꯥꯕ ꯅꯠꯇꯦ ꯑꯦꯛꯁꯤꯗꯦꯟꯒꯤ ꯃꯇꯨꯡꯗꯒꯤ ꯅꯤꯛꯄꯅꯤ ꯍꯥꯏ ꯃꯥꯁꯦ ꯅꯔꯚꯁꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯒꯨꯝꯕ ꯑꯣꯏꯔꯝꯒꯗꯕꯁꯨ ꯃꯥꯜꯂꯤꯀꯣ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯁꯦꯟ ꯊꯨꯝ ꯌꯥꯝꯅ ꯃꯔꯥꯡ ꯀꯥꯏꯅ ꯄꯥꯏꯕ ꯄꯨꯛꯆꯦꯜ ꯆꯥꯎꯕꯤ ꯂꯩꯔꯒꯗꯤ ꯃꯥꯁꯤꯒꯤ ꯃꯈꯥ ꯇꯥꯅ ꯇ꯭ꯔꯤꯠꯃꯦꯟ ꯀꯅꯥꯒꯨꯝꯕ ꯇꯧꯕꯤꯒꯗꯕ ꯊꯣꯛꯄꯤꯔꯛꯑꯒꯗꯤ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎꯇꯣꯝꯕꯤꯒ ꯀꯔꯝꯍꯥꯏꯅ ꯄꯥꯎ ꯐꯥꯎꯅꯗꯣꯏꯅꯣ ꯍꯥꯏꯕꯗꯣ
ꯑꯩꯅ ꯄꯤꯖꯔꯤꯕ ꯅꯝꯕꯔꯁꯤꯗꯁꯨ ꯁꯨꯝ ꯀꯟꯇꯦꯛ ꯇꯧꯕꯤꯌꯨ ꯃꯈꯥ ꯇꯥꯅꯁꯨ ꯑꯩ ꯇ꯭ꯔꯤꯠꯃꯦꯟ ꯆꯠꯊꯍꯟꯅꯤꯡꯉꯤꯀꯣ ꯏꯅꯥꯎꯁꯤꯒꯤ ꯃꯥꯒꯤ ꯃꯈꯨꯠ ꯅꯤꯛꯏꯕ ꯆꯥ ꯍꯩꯕꯗ ꯃꯈꯨꯠꯁꯨ ꯌꯥꯝꯅ ꯅꯤꯛꯏ ꯑꯗꯩꯗꯤ ꯆꯥꯁꯦ ꯄꯨꯔꯒ ꯆꯠꯄꯗꯣ ꯃꯥꯒꯤ ꯆꯥꯁꯦ ꯃꯥ ꯆꯥꯉꯥꯡ ꯑꯣꯏꯅ ꯂꯣꯟꯕꯅꯤꯀꯣ ꯃꯌꯥꯝ ꯍꯥꯎꯕ ꯍꯥꯎꯇꯕ ꯃꯥꯅ ꯂꯣꯜꯂꯛꯏꯕ ꯆꯥꯗꯨꯒ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯑꯩꯈꯣꯏ ꯅꯣꯡꯃꯒꯤ ꯏꯃꯥ ꯃꯌꯥꯝꯅꯗꯤ ꯑꯁꯨꯝ ꯊꯛꯄꯤꯀꯣ ꯃꯌꯥꯝꯅꯁꯨ ꯈꯖꯤꯛꯇꯪ ꯏꯅꯥꯎꯁꯤꯕꯨ ꯃꯇꯦꯡ ꯑꯣꯏꯅ ꯄꯤꯎꯔꯒꯗꯤ ꯃꯥꯒꯤ ꯋꯥꯈꯜꯁꯦ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯟꯈꯤꯒꯗ꯭ꯔꯥ ꯑꯃꯗꯤ ꯑꯩꯅ ꯑꯣꯏꯕ ꯐꯤꯕꯝꯁꯤꯗ ꯑꯩ ꯃꯌꯥꯝꯗꯒꯤ ꯅꯤꯔꯒ ꯑꯁꯤꯒꯨꯝꯕ ꯐꯤꯕꯝꯗ ꯑꯣꯏꯔ ꯃꯥꯜꯂꯦꯅ ꯃꯥꯒꯤ ꯋꯥꯈꯜꯁꯦ ꯄꯤꯛꯊꯈꯤꯒꯗ꯭ꯔꯥ ꯑꯁꯤꯒꯨꯝꯕ ꯋꯥꯈꯜꯂꯣꯟ ꯀꯌꯥ ꯑꯃ ꯑꯩꯅ ꯁꯨꯝ ꯈꯟꯖꯕꯗꯒꯤ ꯍꯥꯏꯖꯕꯅꯤꯀꯣ ꯆꯥꯗꯣ ꯊꯛꯑꯕꯅꯤ나 ꯍꯥꯎꯔꯒꯁꯨ ꯍꯥꯎꯇ꯭ꯔꯒꯁꯨ ꯆꯥꯗꯨꯃꯒꯤ ꯃꯃꯜ ꯑꯣꯏꯅ ꯄꯤꯔꯒꯗꯤ ꯃꯥꯒꯤꯁꯨ ꯃꯇꯦꯡ ꯑꯣꯏꯖꯔꯦ ꯑꯗꯩꯗꯤ ꯑꯩꯈꯣꯏꯅꯁꯨ ꯃꯇꯦꯡ ꯑꯣꯏꯅ ꯄꯤꯕꯗꯨꯒꯤ ꯃꯍꯨꯠꯇ ꯃꯥꯒꯤ ꯆꯥꯗꯨꯒꯤ ꯃꯃꯜ ꯑꯣꯏꯅ ꯑꯣꯏꯔꯦꯀꯣ ꯑꯗꯨꯅ ꯃꯥꯅ ꯄꯨꯔꯛꯏꯕ ꯆꯥꯗꯣ ꯂꯣꯏꯅ ꯁꯤꯠꯂꯒ ꯆꯠꯆꯈ꯭ꯔꯒꯗꯤ ꯃꯥꯅ ꯄꯨꯔꯛꯏꯕ ꯑꯆꯥꯄꯣꯠꯇꯣ ꯂꯣꯏꯅ ꯁꯤꯠꯂꯒ ꯆꯠꯆꯈ꯭ꯔꯒꯗꯤ ꯃꯥꯒꯤ ꯈꯖꯤꯛꯇꯪ ꯑꯣꯏꯁꯨ ꯃꯇꯦꯡ ꯑꯣꯏꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯑꯩ ꯊꯝꯕꯗꯩ ꯃꯌꯥꯝꯗ ꯍꯥꯏꯖꯕꯅꯤ ꯃꯌꯥꯝꯗ ꯇꯥꯛꯆꯕꯗꯤ ꯅꯠꯆꯗꯦꯀꯣ ꯏꯃꯥ ꯃꯌꯥꯝꯅꯁꯨ ꯅꯨꯡꯁꯤꯅ ꯑꯁꯨꯝ ꯊꯛꯏ ꯆꯥꯁꯨ ꯌꯥꯝꯗꯦ ꯃꯥꯅ ꯄꯨꯔꯛꯏꯗ ꯃꯥ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕꯗꯁꯨ ꯋꯥꯕꯅꯤꯅꯀꯣ ꯐ꯭ꯂꯥꯛꯁ ꯃꯆꯥ ꯑꯃꯈꯛ ꯆꯥ ꯄꯨꯔꯛꯑꯒ ꯑꯗꯨꯃꯥꯏꯅ ꯌꯣꯟꯕꯅꯤ ꯑꯗꯨꯒ ꯆꯥꯁꯨ ꯃꯁꯤꯡ ꯌꯥꯝꯅ ꯅꯣꯡꯃꯒꯤ ꯄꯨꯊꯣꯛꯑꯒ ꯂꯣꯟꯅ ꯈꯣꯠꯅ ꯆꯥ ꯐ꯭ꯂꯥꯛꯁ 2-3 ꯄꯨꯕꯁꯨ ꯉꯝꯗꯦ ꯃꯥꯏ ꯃꯈꯨꯠꯇꯣ ꯄꯥꯡꯒꯟꯗꯣ ꯁꯣꯟꯕꯅꯤꯅ ꯑꯗꯨꯅ ꯑꯩꯅ ꯑꯁꯤ ꯋꯥꯐꯝꯁꯦ ꯍꯥꯏꯖꯕꯅꯤꯀꯣ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯌꯥꯝꯅ ꯍꯦꯟꯅ ꯍꯩꯁꯤꯡꯕ ꯁꯥꯔꯒ ꯇꯥꯛꯆꯕꯗꯤ ꯅꯠꯆꯗꯦ ꯊꯧꯅꯥꯗꯣ ꯊꯥꯒꯠꯅꯤꯡꯉꯥꯏ ꯑꯣꯏꯀꯣ ꯅꯤꯅ ꯆꯥꯕꯒꯤ ꯃꯍꯨꯠꯇ ꯑꯩꯒꯤ ꯄꯥꯡꯒꯜ ꯂꯩꯔꯤ ꯃꯈꯩ ꯑꯩ ꯍꯨꯃꯥꯡ ꯃꯃꯟꯅ ꯆꯥꯒꯅꯤ ꯏꯃꯥ ꯏꯄꯥ ꯑꯩꯅ ꯊꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯊꯣꯛꯏꯕꯗꯣ ꯑꯗꯨ ꯃꯥꯒꯤ ꯊꯧꯅꯥꯕꯨ ꯑꯩꯈꯣꯏꯅ ꯏꯀꯥꯏ ꯈꯨꯝꯅꯃꯤꯟꯅꯁꯤ ꯑꯗꯣ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯩ ꯌꯥꯝ ꯁꯥꯡꯅ ꯍꯥꯏꯔꯣꯏꯒꯦ ꯉꯔꯥꯡ ꯃꯥꯅ ꯑꯩ ꯅꯥꯛꯇ ꯂꯥꯛꯑꯝꯕꯒꯤ ꯑꯩꯉꯣꯟꯗ ꯃꯥꯅ ꯌꯥꯝ ꯐꯖꯕ ꯈꯨꯗꯣꯜ ꯑꯃꯁꯨ ꯄꯤꯔꯝꯃꯤꯀꯣ ꯌꯥꯝ ꯐꯖꯕ ꯌꯥꯝ ꯃꯃꯜ ꯌꯥꯝꯕ ꯈꯨꯗꯣꯜ ꯍꯥꯏꯕ ꯇꯥꯔꯦ ꯃꯥꯅ ꯐꯤ ꯑꯃ ꯄꯤꯔꯝꯃꯤ ꯏꯆꯦ ꯌꯨꯝ ꯌꯧꯔꯒ ꯚꯤꯗꯤꯑꯣ ꯅꯝꯕꯗ ꯑꯩꯒꯤ ꯐꯤꯁꯦ ꯁꯦꯠꯂꯒ ꯚꯤꯗꯤꯑꯣ ꯅꯝꯕꯤꯔꯛꯑꯣ ꯍꯥꯏꯅꯀꯣ ꯏꯅꯥꯎꯕꯨ ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯁꯤ ꯑꯗꯨꯒ ꯑꯩꯒꯤ ꯐꯤ ꯄꯤꯔꯝꯃꯦ ꯍꯥꯏꯅ ꯅꯨꯡꯁꯤ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯃꯔꯛꯁꯤꯒꯁꯨ ꯁꯨꯝ ꯑꯃꯅꯤꯁꯨ ꯁꯨꯝ ꯊꯣꯛꯂꯛꯏꯀꯣ ꯀꯃꯦꯟ ꯄꯤꯔꯛꯄ ꯃꯇꯝꯗ ꯑꯗꯨꯒꯤ ꯀꯩꯁꯨꯝ ꯈꯟꯗꯦ ꯑꯗꯣ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯋꯥꯈꯟꯗꯀꯣ ꯃꯥꯅ ꯑꯁꯨꯛ ꯋꯥꯅ ꯍꯨꯃꯥꯡ ꯃꯃꯜ ꯇꯥꯜꯂꯒ ꯑꯗꯨꯒ ꯐꯤ ꯑꯃ ꯂꯩꯔ ꯄꯤꯔꯛꯄ ꯍꯥꯏꯁꯦ ꯔꯥꯅꯤ ꯐꯤꯗꯒꯤ ꯍꯦꯟꯅ ꯃꯃꯜ ꯌꯥꯝꯃꯦꯕ ꯑꯗꯨꯅꯤ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯦꯀꯣ ꯑꯇꯩꯁꯨ ꯃꯌꯥꯝ ꯑꯃ ꯏꯃꯥ ꯃꯌꯥꯝꯅ ꯈꯨꯗꯣꯜ ꯄꯤ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯅ ꯈꯨꯗꯣꯜ ꯄꯤ ꯑꯗꯨ ꯈꯨꯗꯣꯜ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨꯁꯨ ꯌꯥꯝꯅ ꯃꯃꯜ ꯌꯥꯝꯃꯤ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯏꯅꯥꯎꯇꯣꯝꯕꯤꯅ ꯄꯤꯔꯛꯄ ꯈꯨꯗꯣꯜꯗꯨꯗꯤ ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯄꯨꯛꯅꯤꯡꯗ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯈꯤꯕ ꯈꯪꯗꯦꯕꯀꯣ ꯅꯍꯥꯟꯁꯨ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯃ ꯀꯞꯃꯤꯟꯅꯔꯦ ꯉꯔꯥꯡꯁꯨ ꯀꯞꯃꯤꯟꯅꯔꯦ ꯑꯗꯣ ꯑꯩ ꯀꯞꯄ ꯈꯣꯠꯄꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩ ꯊꯥꯒꯠꯇꯦꯕ ꯑꯩ ꯉꯝꯗꯦ ꯈꯥꯡꯕ ꯉꯝꯍꯧꯗ꯭ꯔꯒ ꯀꯧꯇꯨꯛꯇ ꯑꯩꯈꯣꯏ ꯈꯨꯟ ꯉꯥꯛꯄ ꯎꯅꯕ ꯃꯇꯝꯗꯗꯤ ꯑꯩ ꯑꯗꯨꯒ ꯑꯗꯨꯃꯈꯛ ꯑꯩ ꯀꯞꯄꯒꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯈꯤ ꯚꯤꯗꯤꯑꯣ ꯅꯝꯅꯁꯨ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯔꯛꯄꯗꯨꯗ ꯈꯥꯡꯕ ꯉꯝꯗꯕꯗꯒꯤ ꯑꯍꯥꯟꯕ ꯑꯩ ꯑꯗꯨꯃꯥꯏꯅ ꯎꯔꯛꯄꯗꯨꯒ ꯆꯥꯅꯕ ꯊꯛꯅꯕ ꯂꯩꯇꯕ ꯐꯤꯔꯣꯟ ꯆꯤꯔꯣꯟ ꯑꯃꯠꯇ ꯂꯩꯇꯕ ꯑꯗꯩꯗꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯗꯩꯗꯤ ꯑꯗꯨꯛ ꯅꯛꯅ ꯀꯨꯀꯤꯁꯤꯡꯅ ꯀꯥꯞꯄꯛꯄꯒꯤ ꯑꯋꯥ ꯑꯅꯥ ꯇꯥꯔꯤꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯣ ꯑꯗꯨꯒꯗꯤ ꯑꯩ ꯀꯞꯈꯤꯀꯣ ꯑꯗꯨ ꯅꯠꯇꯕ ꯑꯩ ꯀꯞꯄ ꯈꯣꯠꯄꯒꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯣ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯚꯤꯗꯤꯑꯣꯁꯤꯒ ꯁꯣꯏꯗꯅ ꯌꯥꯎꯈꯤꯕ ꯀꯌꯥ ꯂꯩꯔꯒꯁꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯄꯥꯔꯤꯃꯣꯝ ꯆꯦꯅꯦꯜꯅ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗꯒꯤ ꯀꯣꯛ ꯅꯣꯟꯖꯔꯤ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ ꯏꯕꯨꯙꯧ ꯄꯥꯈꯪꯕꯅ ꯌꯥꯏꯐꯔꯦ ꯑꯗꯨꯒ ꯉꯁꯤ ꯃꯌꯥꯝ ꯏꯅꯥꯎꯒꯤ ꯃꯇꯥꯡ ꯋꯥꯐꯝ ꯈꯛꯇꯪ ꯊꯝꯖꯒꯦ ꯏꯅꯥꯎꯅ ꯁꯨꯃꯥꯏꯅ ꯅꯤꯛꯄꯁꯦ ꯊꯛ ꯅꯤꯛꯄꯁꯦ ꯅꯤꯁꯥ ꯄꯩꯁꯥ ꯆꯥꯔ ꯅꯤꯛꯄ ꯅꯠꯇꯦꯀꯣ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯁꯤꯒꯤ ꯋꯥꯍꯪꯁꯦ ꯑꯩꯉꯣꯟꯗꯁꯨ ꯃꯌꯥꯝ ꯑꯃ ꯍꯪꯕꯤꯔꯛꯏ ꯃꯥꯅ ꯌꯥꯝ ꯅꯤꯛꯏꯁꯦ ꯀꯔꯤꯒꯤꯅꯣ ꯑꯦꯛꯁꯤꯗꯦꯟ ꯑꯣꯏꯕꯒꯤ ꯃꯇꯨꯡꯗꯒꯤ ꯅꯤꯛꯄꯅꯤ ꯑꯗꯣ ꯃꯥꯏꯁꯦ ꯅꯔꯚꯁꯀꯤ ꯑꯣꯏꯗꯣꯏꯔꯥ ꯀꯔꯤꯒꯤ ꯑꯣꯏꯗꯣꯏꯅꯣ ꯑꯗꯨꯗꯤ ꯈꯪꯗꯦ ꯑꯗꯣ ꯃꯌꯥꯝꯗ ꯑꯩꯅ ꯍꯥꯏꯖꯈꯤꯕ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯍꯥꯏꯖꯈꯤꯕꯗꯀꯣ ꯑꯩꯅ ꯄꯤꯔꯤꯕ ꯅꯝꯕꯔꯗꯨꯒ ꯃꯌꯥꯝ ꯐꯣꯟ ꯇꯧꯕꯤꯔꯛꯑꯒ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯗꯨ ꯑꯩꯒꯤ ꯅꯝꯕꯔꯅꯤ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯃꯇꯦꯡꯁꯨ ꯄꯥꯡꯕꯤꯔꯣ ꯀꯃꯥꯏꯅ ꯃꯇꯦꯡꯅꯣ ꯀꯔꯤꯅꯣ ꯀꯔꯤ ꯄꯥꯝꯖꯕꯅꯣ ꯍꯥꯏꯗꯣ ꯑꯩ ꯋꯥꯔꯤ ꯁꯥꯟꯅꯖꯒꯦꯀꯣ ꯑꯗꯣ ꯏꯅꯥꯎ ꯌꯥꯝ ꯅꯨꯡꯁꯤ ꯌꯥꯝ ꯅꯨꯡꯁꯤꯀꯣ ꯍꯣꯏ ꯊꯦꯡꯅꯕ ꯌꯥꯝ ꯅꯨꯡꯁꯤ ꯆꯦꯆꯦ ꯀꯥꯎꯔꯔꯣꯏ ꯍꯣꯏ ꯆꯦꯆꯦꯅ ꯁꯨꯝ ꯍꯥꯏꯕꯤꯈꯤꯕꯗꯣ ꯑꯩ ꯈꯤꯇꯪ ꯍꯥꯏꯖꯍꯧꯒꯦ ꯑꯩꯅ ꯉꯥꯏꯈꯣ ꯈ꯭ꯋꯥꯏ ꯄꯥꯝꯖꯕꯁꯦ ꯑꯥ ꯑꯩꯅ ꯃꯌꯥꯝꯕꯨ ꯆꯦꯕꯨ ꯃꯌꯥꯝꯕꯨ ꯀꯩꯗꯧꯕ ꯅꯠꯆꯗꯦ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯊꯃꯣꯏꯅ ꯄꯥꯝꯖꯕ ꯏꯁꯣꯔꯗ ꯍꯥꯏꯖꯕꯁꯦ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯂꯩꯕ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛꯅ ꯈꯔ ꯁꯥꯐꯕ ꯄꯨꯛꯆꯦꯜ ꯆꯥꯎꯕꯁꯤꯡꯅ ꯍꯟꯗꯛꯀꯤ ꯂꯥꯟꯁꯤꯗ ꯈꯨꯗꯣꯡꯊꯤꯕ ꯅꯪꯉꯕ ꯌꯨꯝ ꯀꯩ ꯂꯩꯖꯗ꯭ꯔꯕ ꯇꯣꯜꯂ ꯇꯥꯔ ꯂꯥꯏꯁꯨ ꯇꯝꯅꯤꯡꯕ ꯃꯌꯥꯝ ꯑꯃ ꯏꯅꯥꯎ ꯑꯣꯏꯔꯣ ꯏꯃꯨꯡ ꯃꯅꯨꯡ ꯑꯋꯥꯕ ꯑꯅꯥ ꯇꯥꯔꯤꯁꯦ ꯁꯤꯗ ꯃꯅꯤꯄꯨꯔꯗꯩ ꯄ꯭ꯔꯖꯥ ꯈꯨꯗꯤꯡꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯕꯤꯔꯒ ꯊꯃꯣꯏ ꯆꯥꯎꯕꯤꯔꯒ ꯈꯖꯤꯛ ꯃꯇꯦꯡ ꯇꯧꯕꯒꯤ ꯋꯥꯈꯜ ꯈꯟꯕꯤꯌꯨ ꯑꯗꯨꯅ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯕ ꯃꯌꯥꯝꯕꯨ ꯏꯁꯣꯔ ꯈꯨꯔꯨꯝꯖꯒꯦ ꯑꯗꯨꯒꯤ ꯃꯇꯦꯡꯗꯣ ꯄꯥꯝꯖꯩ ꯍꯥꯏꯅ ꯑꯩ ꯍꯥꯏꯖꯒꯦ ꯃꯌꯥꯝꯗ ꯁꯤꯒꯨꯝꯕ ꯍꯟꯗꯛꯀꯤ ꯂꯥꯟꯁꯤꯗ ꯋꯥꯅꯔꯕ ꯀꯨꯏꯅ ꯂꯩꯔꯕ ꯆꯍꯤ 3 ꯐꯥꯖꯤꯜꯂꯛꯇꯣꯔꯕꯁꯦ ꯁꯤꯗ ꯇꯣꯜꯂ ꯇꯥꯔꯕ ꯂꯩꯔꯤꯕ ꯋꯥꯕ ꯃꯌꯥꯝꯗ ꯃꯇꯦꯡ ꯄꯤꯕꯤꯌꯨ ꯑꯩꯉꯣꯟꯗ ꯄꯤꯕꯝꯅꯣꯅꯦ ꯈꯜꯂꯒ ꯑꯉꯝꯕ ꯄꯥꯡꯕꯤꯌꯨ ꯍꯥꯏꯕꯁꯦ ꯑꯩꯅ ꯃꯌꯥꯝꯗ ꯈꯣꯏꯔꯝꯃ ꯍꯥꯏꯖꯔꯤ ꯁꯤꯅ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯖꯒꯦ ꯊꯦꯡꯒꯥꯡꯒꯤ ꯇꯧꯔꯤꯃꯟꯁꯨ ꯀꯥꯎꯖꯔꯔꯣꯏ ꯆꯥ ꯄꯤꯊꯛꯇꯣꯔꯤ ꯏꯅꯥꯎꯅ
ꯌꯦꯡꯉꯣꯀꯣ ꯍꯧꯖꯤꯛ ꯆꯥ ꯍꯩꯗꯣꯔꯦ ꯂꯥꯟꯁꯦ ꯍꯧꯖꯤꯛꯀ ꯆꯥ ꯂꯣꯏꯁꯤꯟꯕꯤꯔꯣ ꯀꯥꯞꯅꯤ ꯂꯩꯕꯥꯛꯁꯤꯒꯤ ꯑꯉꯝ ꯃꯊꯧꯁꯤꯡꯅ ꯂꯥꯟ ꯂꯣꯏꯁꯤꯟꯕꯤꯔꯒ ꯏꯪꯅ ꯆꯤꯡꯅ ꯁꯥꯟꯇꯤꯗ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯁꯤ ꯑꯃꯨꯛꯇꯪ ꯂꯩꯕ ꯑꯣꯏꯍꯟꯕꯤꯌꯣ ꯂꯩꯕꯥꯛꯁꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯑꯩꯅ ꯆꯥꯁꯦ ꯍꯥꯏꯖꯔꯤ ꯌꯥꯝꯃꯜꯂꯦ ꯇꯪꯈꯥꯏ ꯇꯪꯈꯥꯏꯇ ꯍꯩꯔꯣ ꯂꯥꯟꯁꯦ ꯂꯣꯏꯁꯤꯟꯕꯤꯔꯒ ꯏꯪꯅ ꯆꯤꯡꯅ ꯌꯥꯔꯦ ꯑꯃꯨꯛꯇꯪꯗꯤ ꯇꯪꯈꯥꯏ ꯇꯪꯈꯥꯏꯇ ꯂꯩꯖꯒꯦ ꯍꯩꯔꯣ ꯏꯆꯦ ꯍꯥꯏꯕꯤꯔꯛꯀꯦ ꯌꯥꯔꯦ ꯌꯥꯔꯦ ꯇꯪꯈꯥꯏꯇ ꯍꯩꯔꯣ ꯏꯅꯥꯎꯇꯣꯝꯕꯤꯅ ꯃꯌꯥꯝꯗꯒꯤ ꯍꯥꯏꯖꯔꯤꯕꯁꯦ ꯃꯥꯁꯨ ꯑꯋꯥ ꯑꯅꯥ ꯇꯥꯔꯤꯕꯁꯤꯡꯗ ꯃꯇꯦꯡ ꯄꯥꯡꯅꯤꯡꯉꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯄꯥꯡꯒꯜ ꯂꯩꯇꯦ ꯏꯅꯥꯎꯇꯣꯝꯕꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯏꯅꯥꯎꯇꯣꯝꯕꯤꯗ ꯄꯥꯡꯉꯛꯏꯕ ꯃꯇꯦꯡꯁꯦ ꯃꯥꯅ ꯑꯃꯨꯛ ꯔꯤꯂꯤꯐ ꯀꯦꯝꯗ ꯆꯠꯂꯒ ꯃꯇꯦꯡ ꯄꯥꯡꯅꯤꯡꯉꯤ ꯑꯗꯨꯅ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗꯨꯒ ꯑꯩ ꯃꯇꯦꯡ ꯄꯥꯡꯖꯗꯦ ꯃꯇꯦꯡ ꯍꯥꯏꯕ ꯃꯇꯦꯡꯁꯦ ꯑꯩ ꯂꯧꯖꯅꯤꯡꯗꯦ ꯑꯩꯒꯤꯗꯒꯤ ꯍꯦꯟꯅ ꯑꯋꯥ ꯑꯅꯥ ꯇꯥꯔꯤꯕꯁꯤꯡꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯕꯅꯤ ꯏꯆꯦ ꯑꯩꯉꯣꯟꯗ ꯄꯥꯡꯉꯛꯇꯧꯔꯤꯕ ꯃꯇꯦꯡꯗꯣ ꯑꯩ ꯄꯨꯔꯒ ꯑꯩ ꯔꯤꯂꯤꯐ ꯀꯦꯝꯗ ꯃꯇꯦꯡ ꯄꯥꯡꯕ ꯆꯠꯅꯤꯡꯉꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯑꯃꯅ ꯍꯋꯥꯏ ꯑꯄꯣꯞꯄ ꯌꯣꯜꯂꯒ ꯂꯩꯍꯧꯔꯤ ꯃꯥꯁꯨ ꯔꯤꯂꯤꯐ ꯀꯦꯝꯗ ꯂꯩꯔꯤꯕꯅꯤ ꯏꯆꯟ ꯑꯅꯤꯁꯨ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯥꯛꯄ ꯎꯅꯩ ꯀꯩꯁꯨ ꯌꯥꯎꯔꯛꯇꯦ ꯍꯥꯏꯅ ꯌꯥꯝꯅ ꯀꯞꯅ ꯏꯆꯟꯁꯤꯡꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯩ ꯏꯆꯟꯁꯤꯡꯗꯣ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯆꯥꯒꯤ ꯀꯦꯇꯂꯤꯁꯦ ꯄꯨꯕꯤ ꯑꯗꯨꯒꯨꯝꯕ ꯅꯨꯡꯉꯥꯏꯇꯕ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯂꯤꯔꯛꯄꯗꯣ ꯃꯥꯁꯨ ꯔꯤꯂꯤꯐ ꯀꯦꯝꯁꯤꯡꯗ ꯆꯠꯂꯒ ꯃꯇꯦꯡ ꯄꯥꯡꯅꯤꯡꯉꯤ ꯃꯥꯒꯤ ꯄꯥꯡꯒꯜꯗꯤ ꯂꯩꯇꯦ ꯑꯗꯨꯅ ꯃꯌꯥꯝꯅ ꯄꯤꯔꯛꯄ ꯃꯇꯦꯡꯗꯒꯤ ꯃꯥꯁꯨ ꯍꯥꯏꯔꯤꯕ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯊꯕꯛꯁꯦ ꯆꯠꯊꯖꯅꯤꯡꯉꯤ ꯑꯩꯒ ꯄꯨꯟꯅ ꯔꯤꯂꯤꯐ ꯀꯦꯝꯗ ꯆꯠꯀꯦ ꯏꯆꯦ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯁꯤ ꯋꯥꯐꯝꯁꯦ ꯍꯥꯏꯔꯛꯏꯀꯣ ꯏꯅꯥꯎꯇꯣꯝꯕꯤ ꯂꯥꯛꯏꯀꯣ ꯌꯥꯝ ꯅꯨꯡꯁꯤ ꯏꯆꯦꯗ ꯃꯥ ꯉꯁꯥꯏ ꯐꯣꯟ ꯇꯧꯔꯛꯄꯅꯦ ꯑꯩꯉꯣꯟꯗꯀꯣ